Arambai Tengolgi Athouba Putem Kunjabihari na Leikhidre awaba phongdolakli haukiba Mars Taragamanga Sogli Singani Kunmari Irai Numit Asigi Ongalamdai Pung Ama Makhairum Taba Dwaida Moirang Purel Awang Lekai Leba Bunker Delta 5 ta duty Taraga Kun Ngaktuna Ladingai Ikang Haudana Wan Taraktuna Layeng Nangdana Leikhidre Arambai Tengol Unit 52 Moirang Purelgi Nungsikiba Athouba Putem Kunjabihari Mapamda Arambai Tengol Punamaki Maikaidagi Thamoi Shokna Awaba Phongdoksari Athouba Putem Kunjabihari na Leikhidre Setna Khainabagi Awa Maisha Langhoriba Mahaki Loinabi Putem Ibem Hal Amadi Masa Ahom Apokpa Putem Lila Singh Amadi Apokpi Mema Imung Manung Marup Mapang Khudimaki Awabadasu Arambai Tengol Punamakna Thamoi Shokna Saruk Yajari Haina Awaba Phongdorakli Makha Chatharakpada Kuki militant Singna Sangaithel Khulda Bom Amasung Nongmai Kapthaduna Landarakhre GR Amadi AR Kangbuna Kuki militant Singh Tankhaikhre Pausi Ngasi Nungtul Phongba Kanglaipak Meira dagi lokachabani ngasi ayu anganba pung 3:10 taba matamda Imphal West District ki Patsoi Police Station gi manung channa leiba Sangaithel Khulda chingthaktagi Kuki militant singna bom amasung nongmai kaptharaktuna landarakpada makhoina kaptharagliba bom adu Sangaithel Khul yauba ngamdana lamkhangda pokhaiduna arembo oikhre Kuki militant singna bom amadi nongmai kapsinduna landa silakiba si Sangaithel maningda leiba Khogen Kuki Khulga ningthaurok lokki laichinganbi Khul ani tainaba Mapamdagi Sangaithel Khul Tamna Ahanbada Bom Kapsilaktuna Landarakhi Maduda Kapsilakiba Bom Singadu Sangaithel Khul Yaudana Marakta Pokhaiduna Mangki Saurangna Bom Kunthra Rom Kaptharaki Loinana Nongmai Ron Kya Amasu Atada Khamlaitana Kapagi Thabak Chatharaki Airi Pauche Sina Sangaithel gi Khunja Singa Unaduna Wari Sanaba Matamda Phongdorakhibadi Kuki militant Singna Bom Amadi Nongmai Kapthaduna Landarakpa Duda Sangaithel Police Outpost ka Nangnana Leiriba Mapan Suba Sector ki Makhada Leiba 5/9 GR Amasung 33 Suba AR gi Kangbuna Khudakta Slide kya kapkhatuna Kuki militant singi leifam khangdokhi masigi matungda GR Kangbuna nongmai kapsilagliba mafam aduda sangsinduna nongmai kaptuna Tankhaikhre maduda Kuki militant gi Kangbu adu mafam adu thadoktuna senakhi masigi matungda amuk hanna nongmai amadi bom kapsinduna landarakhi de hairi khunja singna phongdorakpagi matunginadi ngarang Kuki militant singna nongmai kapsilakpa adu matang chana GR gi Kangbuna khudakta khudhanbagi thabak chathaduna Kuki militant sing mai pakna tanthokpa ngamba adu Ngamkhai Leitana Thagatpa Phongdoi Haiki Ngarang Kuki militant singna nongmai amadi bom kapthaduna landarakhiba adu pung 3:10 dagi pung 3:10 phawba oikhi masigi matungda amuk hanna nongmai kapsilakhidre Kuki militant singna nongmai kapsilakpagi paw si phangbadagi ngasi anganba yukta 5/9 GR amasung 33 suba Assam Rifles Pasoi Police Station Sangaithel OP Kaithel Manbi Police Station gi Kangbu IRB amadi Manipur Rifles ki Combined Force na Thokdok Thokpamda Thumjilaktuna Combing Operation Chathaki Hairi Operation aduda Sangaithel gi maningmaktada leiriba Kuki Khogen Khulgi akoiba maphamsingda paktaktana Combing Operation Chathaki loinana Sangaithel maningda leiba Usan Park Ningthauroki Paring amadi Laichingman Bisinggi saruksingdasu Combing Operation Chathaki maduda mifami punyaukide mafam adudagi AK-47 amadi SLR nongmaigi kapthokraba nongmai tokning kyamarum phangba ngamkhi hairi